Picnic चटखिबा angang ani litan mongkot turen da lupkhre. Christmas festival ga mari leinana harau nungai ba phongdok poina picnic chatkiba angang ani turel da iroi duna sanaba da lupkhre. Makoi ani gi manungda amadi sina phangle aduga atopa amagi hakchang di numidang athengba phawba phangma ngamdri. Laibak thiba thogdo du litan police station gi manung chanba litan mongkot turel da ngarang nungthil pung ahum rom tabu matam da thokibani hairi. Press na phangba paw magi matungina iroi badagi phawgal lakhidraba angang ani adudi ningombam mayai lekai dagi ahong sangbam amarjit chahina taramanga apokpa lekhidraba eratan amasung ningombam singya dagi songtham anil kumar chahina taramanga apokpa songtham nandakumar ni hairi. Police tagi phangba paw mana hai thogdo adu makhoi taramathoi turel khongbal aduda picnic chatkibani. Makhoi na mafam adu yauraba matungda iroi duna sanaki. Turel gi isel adu yamna makkanba natragasu adumak isel naina sienba mafamni. Ising yamna luba maramna turel gi saruk tangkhai amarom di kangphal dagi yengbada leikha uba phangi. Maram aduna makhoi na iroi duna sanabaduda thoidokna khudong thingai thokloi haina launaki. Makhoi ani sing da lupkhre haibagi paw phangwadagi Mongkot village ki khunja sing amadi litan police station gi team sangchin duna turel kumduna thibaki thabak chathabada ahong sangbam amarjit sina phangkhibani. Aduga topa paw mana UK dagi halakpi nupi ama COVID-19 positive oibadagi miyam pakhatnare. United Kingdom da anoba coronavirus ki strain ama thengnarakpadagi malem pumbada nungnangba poknaringi cherak asida UK dagi numit kharani gi mamangda halakhibi nupi ama COVID-19 positive oirakpadagi Guwahati Medical College and Hospital gi isolation ward ta thamkhiba ka loinana mahaki phibam mitna singna senari. Assam gi State Health Authority na hai makoina tha sigi manungda UK dagi halakhiba miyoi chamaga taramak khangdokle makhoi gi manungda humputareti test tawbada negative oire hojik positive oiribu nupi asi UK da thabak tawba professional amani. National Health Mission gi Executive Director Dr. Manoj Chowdhury na hai positive oirabi nupi asi gi sample lauraga verification gi damak Pune da leiba National Institute of Virology da tharagani aduga mahaki contact tracing tawna bakan na honari. UK phawraga lakpa passenger khudingmak makhoi gi record cherol da telephone number iramba sing adu paw phawna bangamliba sing phawna bangamle atei su thiba kan honari karigumba United Kingdom dagi halakpa singi marakta amakhaktang anouba coronavirus strain asi positive oiba thengnarabadi virus asi yamna thuna pak sanna sandokpa ngambani na mahaka plane tongminarakpa punamak narakpa yabagi akiba leiribani haina mahakna makhatari. Central government na issue tawba SOP gi matungina hokhiba seol mari haibadi November 15 dagi December 12 phawbagi manungda UK phawraga lakpa passenger punamak hek thunglabaga RT-PCR test tawnaba state government singna tawgadabani. Aduga topa pawmana Manipur amadi Assam gi Child Care Institute tarukna phanlana sijinaramle NCPCR Manipur amadi Assam gi tongan mafam singda Markuzul Marib kauba NGO amagi makhada chalaiba Child Care Institute tarukna phanlana sinaramba thengnare haina India gi oina child right ki apex body ama oiriba National Commission for Protection of Child Right NCPCR na thadrok paserol amana khangalagli. Serol asigi matungina hairiba children home sing asigi manungda home amadi Al Qaeda ga mari leinaba international NGO amadagi senthang loramba su thengnare hairi. NCPCR gi investigation team na yengshinbada hairiba home sing asida punna angang satret ka humdrani pal leiba thengnaki. Adumakpu home sing asibu lingkhaliba Lok Sabha gi MP Maulana Baduruddin Azmal nasu home sing asida angang lising amaga tara leiri haina Lok Sabha gi website ta hapi. Markuzul Marib ki website ta su hairiba home sing asida angang lising amaga marfu leiri haina phongdoli. Home sing asida NCPCR gi team na satuna yengsilubada leiram khiwa angang masing asiga yengnabada angang chahum rom senaduna leiri. Maram asina senariba angang masing adugi matangda makhata na kupna thijinba mathau tari. Team maduna kupna yengsinbada home amana Al Qaeda ga mari leinaba IHH kauba international NGO amadagi yamna senpham sing lautharamba thengnaki. Senpham sing asi lauthanaba home asina angang singi list semduna IHH da tharamba thengnaki. Loinana hokhiba sahi 2017 da su thawong asi chatharamba thengnaki hairi. Serol asina makhata na hai NGO sina makhoi gi official website ta thagalakliba angang singi masing amadi team asina chathaduna yengsilubada leiramliba masinga yamna khenaramba si taraina lode. Hiramasida NIA gumba achouba India ki security agency amana thijin hanbagi tangai phadaba lei. Masida sunatana NCPCR gi team asina thasi gi tara mari degi tara nipan phawbuda chathakiba inspection aduna home sing asida juvenile justice act ki wangmata thabak kayamarom chatharamba thengnare.
हिरम असिगा मरी लेना लोगी ओइबा थबकसिंग पाइखनबा मणिपुर अमदि असम की गवर्नमेंट दा रिपोर्ट अमा पिसिनखिबसु लैख्रे हारिबा होमसिंग असिदा अमांगसंगसिंग मतिक चादबा नुपी मचासिंगी ngak sel ningthina leitaba angangsingda phu seiduna warakpagi khudam thengnakhi masida sunatana homsing asida child protection policy chanaramdaba amadi cctv na singba thamlamdaba thengnarakhi home amada leiramba angang amana inspection team aduda phongdorokpagi matungina home chalairiba miyoi singna makhoibu chaina kanduna itatadana phubagi thabak chathai hairi asigumba angangsingda miyot minai chathariba miyoi sing asigi mathakta fir lokhatpa mathau tai aranba mongda chalairamba thengnariba child care institute taruk asigi manungda ahum amadi registration phawba tawdana chalaiba thengnaki maram asina home sing asigi mathakta jj act 2015 gi section 42 amadi 75 ki makhada fir palagani hairi home sing asi kanglon chumdana chalaire haibagi wakat ama lakpadagi handak ncpcr na inspection asi chathakivani hairi home sing asida oiramliba phibam sing adu yenglaga ncpcr gi maikaidagi thasigi nipanda assam state commission for child rights amadi manipur state commission for child rights ki chairperson singda ai serol ama pisinduna home sing asigi matangda kupna thijin binabasu khangan kiba leikhre haina pawasina makhata na hairi aduga top pawmana amit shah gi khongchat CM na hapta kangjai bungda semgal ibasing yengsin kre hapta kangjai bungda mioi lising manga rom tilhanna ba thorang tauri pung kharagi khongchat ta December 19 ta Imphal da lakadoriba Union Home Minister Amit Shah gi khongchat mangoina na Imphal East ki Palace compound da leiba hapta kangjai bungda semgat chagal ibasing Chief Minister Nongthonma Biren lusing ba timna yengsin kre Manipur gi miyam na matam kya gi mamang dagi hauna inner line permit system chana hlu haiba demand adu pi khiba Union Home Minister bu taram na okna bagi damakta hapta kangjai bungda sem sari ba mafam da mioi lising tara rom tilhanna ba thorang tauri press na phangba pawmna hai Union Home Minister gi Imphal khongchat asiga mari leinana Manipur lenga ki Chief Secretary na siar logduna ngarang department singi administrative secretary singi oiba mi pham pangthokduna hana department singda sinakhiba thabak thoram sing yengsin khraba matungda Chief Minister N Biren siar logduna Chief Minister Secretary ki hall da coalition partner sing administrative secretary sing head of department sing amadi BJP gi president Professor S Tiken amadi party gi lusing ba sing yauna Union Home Minister gi khongchat asigi matangda ayuk ki pung 8 makhai taba matamda mi pham pangthokduna khanaki hairi Pawsini makhatana hai December 19 ki Union Home Minister ki khongchat asida Minister of State Donor Independent Charge Dr. Jitendra Su loinarakani Lusingba ani asina Imphal da thunglaba matamda miyam tilhanba amadi mahakpu oknabagi damak lambi matai da lepkadaba miyoi sing puthokpagi thabak BJP na tawgani aduga thoram asigi miyam gi mifam pangthokpham sem sabagi thabakna lenga ki work department na chathari amadi chaba thakpa amadi phampham na singbana GAD department na thodang lauri hairi December 19 Union Home Minister Amit Shah amadi MOS donor Dr. Jitendra Imphal gi Bir Tikendra International Airport ta thunglaba matamda lamdam asida khundari ba tongan ba phuruk ki phijol setpa miyoi chahum romna airport ta nat ki obijagoi isaina singba utuna taramna okani center gi lusingba ani asina mapung oiba thoram pangthokpa Imphal gi hapta kangjai bung phawba lakpagi lambi da Imphal airport ta gi Kaisampat junction phawbuda lambi gi nak yatta BJP gi phiral amadi India gi phiral paiba BJP gi thongmi singna pareng sana leplaga lusingba ani asibu okani lusingba ani asina hapta kangjai bungda thunglaba matamda tongan ba project sing urep uyung tamba amadi sangaba gi thoram pangthokani Union Home Minister na sangga gadaba project sing gi manungda lupa crore lising amaga chamapan maudrani pan hen na changba Thawbal multi-purpose project lupa crore chamri ga humdra manga hen changna sem khiba Bishnupur to Pul Thawbal Kasom Khulen road yawi loina na station bathungna e-office system hangdok lamgani Hayeng urep uyung tamgadoriba project sing asigi manungda lupa crore sa humga kunmanga changna sagadaba Surachandpur Medical College lupa crore sa amaga kunipan changna sagatgadaba Mayangkhang Mantri Pukhri da sagadaba IIIT lupa crore sa mapan yangkhai changna Mantri Pukhri da sagadaba ITSEZ lupa crore sa amaga humphutaret rom changna New Delhi gi Dwarka da sagadaba humsuba Manipur Bhavan lupa crore sani ga kunthra tret hena changna Imphal da sagadaba Sanglen haina mingthonba state government ki guest house lupa crore yangkhai changna sagadaba state police headquarter building amadi lupa crore kunmapan hena changna Imphal smart city mission gi makha da sagadaba integrated command and control center yauri hapta kangjai bungi thoram adu loiraba matungda Union Home Minister na Imphal gi Hotel Classic Grande da chatuna chaklen charaba matungda civil society organization singi mihut singha unagani hairi Amarom da December 19 ki Union Home Minister ki Imphal khongchat asida Manipur lenga ki makha da leriba department singi official sing amadi staff sing chithadana thoram asida saruk yagadabani haina under secretary GAD na cherol ama thokre
ऑफिशियल सिंगना नुमित असिगे अयुक पुंग तरादगी थौरम लोइब फावबा हप्ता कांगजेबुंगदा लेंगदना लेनबसु खंगली अमरोमदा मपुंग ओइबा थौरम पांगथोकदरिबा हप्ता कांगजेबुंगदा हौजिक पाइखलिबा सेंगबत सागतपगी थबकसिंग चीफ मिनिस्टर एन बिरेन अमदी वाक मिनिस्टर टी.एस. बिसोजिना हक्थेंगना सत्तुनि यंगसिनख्रे मफम अदुदा लाखिबा चीफ मिनिस्टरना वाक डिपार्टमेंट की ऑफिशियल सिंगदा हप्ता कांगजेबुंगी हेरिटेज पार्क ओइरिबा मफम अदुदा मोटलिबा कया अदु सेंगदोकलगा तरु तनाना थमनबा खंगनबगा लोइनना मफम अदुदा हौरिबा नापी सिंग असि निंगथीना कक्नबसु खंगनखी हौजिक चथरिबा सेंगबत सागतपगी थबकसिंग अदु थेंगलबदा नुंगथिलगी पुंग मरी फावबगी मनुंगदा लोइसिलगा थमनबा खंगनखी यंगसिन खोंगचत अदुगा मरी लेनना पाउमी खरना हंगबदा चीफ मिनिस्टरना हाई यूनियन होम मिनिस्टर की खोंगचत असिदा अचौबा प्रोजेक्ट खर संगागनी लोइनना खरना उरे उयुंग तंगनी यूनियन होम मिनिस्टर लाकपासी स्टेट असिदा इनर लाइन परमिट सिस्टम चनखरबा मतुंगदा सही अमा मपुंग फारकबगा लोइनना सिस्टम असि चनखरबा मतुंगदा अहानबा लाकपा सेंट्रल लीडर अमा ओइबा लोइनना मसिगी मपुंग ओइबा आर्किटेक्ट असि महाक मसाना ओइरिबनी मरम असिना लुसिंगबा असिगी खोंगचत असिदा महाकपु मियामना तारामना ओपियु अमदी खोंगचत असिमपुंग फानबता मतेंग पांगबियु हाइकी महागना मखा ताना हाई यूनियन मिनिस्टर की खोंगचत असिदा लमदम असिगी CSO की मिहुत सिंग उनना बलेंगाकना सिल्ली लोइनना तोंगान तोंगानबा सिविल सोसाइटी ऑर्गेनाइजेशन सिंगी मिहुत सिंगदा चिलहाई ओइना पाउकट थाखिबसु लैरे हाइकी अरोइबदा पाउबिलाई न्यूज रीडर की वीडियो यंगबिरिबो खुदिंगमपु थागतचरी।